Hi ma'am, good morning. Ngari nga ma'am ngasi di ayuki breakfast ngari na freeze ki ngari ni da. Dum hana gi dumai indra mina famju famdre mong se freeze ki we su ngale ga di dum thaito ga ne ba. Do ingi be ingi freeze de butrok pe di khara phak phak laure. Ade ngaren thongba ga duga chahau ga khoi gi breakfast taw di ni ma'am haudi hau bani ko ngaren ga chahau ga se. Do ko mapana madi chahau chaning da bagi chaka ama chak chu thong ine duga chahau ga sonu e su chahau chaning e su chaning ba ko ngayen je ga I chahau ga chaning bagi chahau khara thong e duga sena chak ni chahau ga ching ga chak ga cha mana ra chahau yam na ga nap ta se pha bi jo chào cháu vô cùng nước ngoài bà bơ nga ta se la sai jo nga thì mình Yang nhầm sao? Để sao là chị chahau nó hầu rồi nó chak nó hầu rồi chào nó hỏi biết bây giờ chahau pe pe la ko ju ni mai ra da chak pe li nga ra rồi ko na chak kal la ga sa ni ma han chak pe la sa ni chắc cái ăn ăn rồi sena aigi di pura un dare ing bada loire chahau su inge hijang ju loina ngaren gi phak phak law ga leitre thabak loi loi shala ga cha bina firon su ru ko lu to da di loi inge aduga chahau gi aibu maning gi chaka sini yam na hau bai bu se leire chaka char lu hung bada nong chu ye do sa ba loire ga matha ka kha leini mem phi su ba sing do sai cha thak to loire ga phau ra ga na una sẽ thả sai sẽ thả ha hay bro thả bao nhiêu nè Thế đâu bây giờ là mình á khara đúng sinh gặp bao gửi đi nè sẽ artificial cái plan sinh ra venus sinh ra sẽ ufu yam nắp bia vậy aduna chahim da ani rakti adina ufu na paina kan thoga su ya du su mamakta muk aina saf ka tang ha pa ju ju long su dok pani diwali da muk cherau bagi muk cham thok pi ba akoi paru thabak yam kana bi bani mana loina phodok pi ramem line oina ga ado amasidi awang was red color se wang maina nungsina bobo blau tur asagi sigi chonga macha se loina cham thok pa cha khare ahan ba subada sai sai de myam le rami ko khare cha khare du di handak subada di pura pu cha khar magi matu jing je egi nan gi yanam du gi mara du ni on ko photo pa kau thok pa gi ni ka thatre ni hoyen ko na kang ka thala ge na ai gi as rang di phajana sengre myam mathak se harau ba loi ne khoi mapu na ka khala de harau ba loi ni rang na han je ina jenam do thad makhong do len dal ga thado ye ba ko maina nan ma loi loi na ina seng do wai stock sin do ba da nan ba da loi khare matak te sing khare sik khik na khona do ba da ne inam se ke nu mi ta wang ba yeng bai du ni ngasi se khichi yam chaning e sigi phakpai si ju loi kang ura bani sing chai rak pa de amuk phare ore na mukum thara ga hek pa that pai du ni ore baro ge amuk thongam dai hojik ti cha hu cha sala mina ko as puga big thal aduna horen ko na amuk that pala age duga sigi
ꯁꯤꯡꯔꯥꯡ ꯃꯌꯥꯝ ꯀꯥꯟꯅꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯕꯖꯥꯔꯗꯀꯣ ꯑꯩꯁꯦ ꯍꯋꯥꯏꯖꯥꯔ ꯃꯟꯒꯦ ꯇꯧꯕꯅꯤ ꯁꯤꯒꯤ ꯁꯣꯔꯤꯌꯥꯁꯦ ꯁꯤ ꯀꯔꯤ ꯀꯣꯝꯄꯥꯛ ꯑꯩꯅ ꯁꯖꯤꯕꯨ ꯃꯌꯥꯏꯒꯤ ꯑꯍꯟꯕ ꯑꯗꯨꯝ ꯑꯃ ꯂꯧꯁꯟꯕꯅꯤꯗ ꯂꯨꯄꯥ ꯆꯥꯝꯃ ꯍꯥꯏꯅ ꯈꯥꯡꯁꯨ ꯀꯩꯁꯨ ꯈꯥꯡ ꯇꯤꯐꯤꯟ ꯂꯧꯕꯅꯦ ꯏꯁꯇꯤꯜꯒꯤ ꯈꯪꯗꯦ ꯈꯣꯡꯉꯧꯒꯤ ꯈꯪꯗꯦ ꯈꯣꯡꯉꯧꯒꯤꯗꯨꯅꯤ ꯀꯥꯟꯅꯩꯅꯦ ꯑꯁꯤ ꯀꯌꯥꯝ ꯆꯥꯎꯋꯤ ꯍꯥꯏꯕꯗꯅꯦ ꯚꯤꯗꯤꯑꯣꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯐꯥꯎꯗ ꯑꯗꯨꯝ ꯃꯅꯨꯡ ꯆꯪꯉꯤꯁꯤꯅꯦ ꯌꯥꯝꯅ ꯐꯕꯕꯨꯗꯤ ꯅꯠꯇꯦꯗ ꯂꯨꯄꯥ ꯆꯥꯝꯃ ꯍꯥꯏꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯖꯤꯕꯨꯒꯤ ꯑꯁꯦꯡꯕ ꯀꯣꯟ ꯑꯃ ꯊꯝꯃꯒꯦ ꯆꯥꯝꯊꯣꯛ ꯆꯥꯝꯁꯤꯟ ꯍꯩꯔꯨꯛ ꯀꯔꯤ ꯀꯥꯏꯅ ꯂꯧꯔꯛꯄꯅꯤ ꯂꯨꯄꯥ 100 ꯄꯤꯅ ꯑꯗꯣ ꯃꯌꯥꯝ ꯂꯨꯄꯥ 100 ꯃꯌꯥꯝ ꯂꯥꯎꯅ ꯂꯩꯍꯧꯔꯦ ꯑꯗꯣ ꯑꯇꯩꯗꯤ ꯂꯩꯔꯛꯇ꯭ꯔꯦꯗ ꯑꯗꯨꯒ ꯁꯤꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯃꯨꯛ ꯈꯨꯠꯆꯥꯎꯁꯦ ꯑꯃꯨꯛ ꯁꯤꯅ ꯃꯤꯅꯒ ꯊꯣꯡꯕꯗꯤ ꯁꯤꯅ ꯊꯣꯡꯕꯗꯤ ꯃꯤꯒ ꯀꯩꯅꯣ ꯇꯧꯔꯣꯏꯗ꯭ꯔꯕ ꯍꯥꯎꯕꯗꯤ ꯋꯥꯠꯄꯅꯦ ꯑꯗꯨꯁꯨ ꯑꯩꯅ ꯐꯪꯗꯕꯗꯨꯒꯗꯤꯀꯣ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯅꯤ KG 2 ꯄꯨꯔꯛꯄꯅꯤ ꯁꯤ 150ꯗꯔ ꯀꯩꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯦꯁꯦ ꯌꯨꯝꯗ ꯆꯠꯈꯤ ꯏꯆꯦꯅ ꯃꯅꯤꯄꯨꯔꯗꯗꯤ ꯑꯁ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨ ꯊꯕꯛ ꯐꯕ ꯑꯃ ꯇꯧꯏ ꯌꯦꯡꯉꯨ ꯊꯕꯛ ꯀꯟꯕꯤꯔꯛꯇꯧꯕꯅꯤ ꯃꯥꯅ ꯐꯖꯅ 이제는 마차 팡에 아이나 머니푸르다 하이리야 이네 khara puro aina di haigi ije da chien ꯇꯧꯏꯖꯨꯡ ꯊꯕꯛ ꯐꯕ ꯑꯃ ꯀꯟꯅ ꯃꯥꯅ ꯍꯩꯄꯥ ꯁꯥꯕꯤꯔꯛꯄꯗ ꯂꯣꯏꯅ ꯀꯔꯤ ꯇꯧꯔꯛꯇꯣꯏꯅꯣ ꯌꯦꯡꯉꯨ ꯑꯩꯅ ꯈꯟꯗꯣꯏ ꯑꯃ ꯐꯠꯇꯕ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯑꯁ ꯍꯋꯥꯏꯖꯥꯔꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯁꯤꯔ ꯀꯩꯅꯣ ꯑꯃꯅ ꯁꯣꯝꯗ ꯑꯩꯅ ꯃꯥꯏ ꯀꯣꯄꯤ ꯕꯨꯛꯁꯤꯡꯗꯣ ꯂꯣꯏꯅ ꯈꯟꯗꯣꯛꯑꯣꯅ ꯍꯥꯏꯕ ꯍꯌꯦꯡ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯑꯃꯨꯛ ꯑꯦꯗꯃꯤꯁꯟ ꯇꯧꯔꯗꯤ ꯑꯃꯨꯛ ꯑꯅꯧꯕ ꯕꯨꯛ ꯅꯠꯇ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯁꯣꯅꯨꯒꯤ ꯕꯨꯛꯇꯤ ꯌꯣꯜꯂꯣꯏꯗ ꯁꯣꯅꯨꯒꯤ ꯕꯨꯛꯇꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥ 7 ꯀꯥꯏꯅꯦꯕ ꯑꯗꯨ ꯃꯥ ꯑꯗꯨꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯅꯕ ꯑꯩ ꯕꯨꯛꯇꯤ ꯌꯣꯜꯂꯔꯣꯏ ꯄꯔꯨꯒꯤ ꯀꯣꯄꯤ ꯑꯗꯨꯒ ꯀꯣꯄꯤ ꯕꯨꯛ ꯈꯔ ꯑꯁꯤꯇꯅꯤꯗ ꯌꯣꯟꯊꯣꯛꯅꯕ ꯍꯌꯦꯡ ꯍꯋꯥꯏꯖꯥꯔ KG ꯑꯃꯗ ꯁꯨꯛꯀ ꯌꯥꯝꯅ ꯐꯠꯇꯕ ꯌꯥꯎꯔꯗꯤ ꯃꯥꯏ ꯄꯦꯝꯃ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ ꯈꯨꯖꯥꯝ ꯑꯃꯅꯦ बाबू नंग ना खुद तो लेंगे नो ये तो वो चॉकलेट बनाने का है ना या वजह से तो KG दा चॉकलेट बनाना ओई मां सी फतब मैम जी लोर मम्मी होरे नुंथांग तिंगसलमने अदुगा हयेंग लोलनी चागेम पोंबा सानबगी अव जोंगसा का लेरिंगे देखो जिबुता सेटनबगी अहनबा निने ना हालोंग चलबुदा हापक खoi निने से पिरक फनेक से ताइरे सिरा कइनो हां निने सिगी फीदी लेते सी मपान से याम फजबे वाइंदा से ताइसले सिरा कइनो सी ताइसले सिरा कइनो हुंगे से सजीबुदा चैराव नुमिते सेटनबगी सी मचुगी फ्रीडम ग फंगबा अस फजनीदा फी अमग फंगरदेबा सी ताइसलगे दुगा चैरावबदा सेलन लंगसु लेरमदे तो सुनु लांगनु कदरोगे लंगसु लेरमद्रे होरेन बाजार चटप मतमदा लबरा अक्वा हाइदुने वालेदा हुदिति चैरावबदि फजगद्रंगि सि फनेक से अंगोंदा कलर से हवाईजार मल्लिंगैदा फना याम मतम चटखरे मैम अदुना चा हिजांग थोंगागे चाक लाम लामदबा दुम थोंदबा यादमिना आइगिना खेसी थोंगे अदुगा खो पाबिना ngari थोंबसे ngari दुम इरोलगा साइड चाबदि दुम हावेबको थोंगा चाबदि होरेन अखोगी कै हैनि कैनोने थगुबा अदुगदा मनम अदुम नम लेबदो अदुना आइसे थोंगा क्या चानिंगदेबा अदुना आइना खेची चासु चानिबा खेची अम थोंगागे आइगी अदुगा मोगिना ngari थोंगिबा हैन आइगी फकपाइसे खरा थटलगे अस नहाने क्या फजरमने अमु इसिंग चाबे खरा फरेनि कंगुरबनि सि बौदा अदे इसिंग चाइरागदि अमु खरादि फजरे मादे दुम मसाना थि अदुम फ युमसेलसु सुम हिंगबदि हिंगबनिदा अदो हंदकति पुरा कंगुरे आइगी खेची सुमगी मखादेगी युमसे मी खनारे सि थांगनाना लेबा गाइसे याम साथीने खिजे सुमाइना खनागदि सरुक्तिको नुंगाइनादबो ओरेदि तुमिना कैनो तौगिबा वांगामनादबदि सुम लैथोगिबना बे खिजे खना कोना तौगसे चिकनारी नुपी मसे को लाउना आइगिना खिचड़ी अदुगा मोइगिना लिसा ngari थोंबिरनी लिसा ngari हेक पुथ्रोकदा ngari से पुथ्रोका हायिंगना ओमझनदना लेरे ममांगे चिनाउसिंगना इलिसा ngari थोंगोइसु वीडियो हापेरो आइबने अदुम nga तावबो दुमाइना दुम थोंगेदा मैमाइदि आलूगा टोमेटोगा तौरगने अदो ngasiदी आई मिंगुदा पीगे खल्लिनेबको इलिसा थोंगदे इलिसा ngari थोंगसे अदुना मोइदि आलू क्या चादेबा आलू मखतंग हापगा खामेनगा तौरगा थोंगे खामेनगा थोंगसु दुम हाउ
mon lau tharagane anda se hing jing taw shu sister amna ilisha ngari thongbai su happy wai do hapjarage ma'am simple dum thong du di da ma'am nga si am chaw mina ko piece ahumuk numaina kakthat bani aduga ising haktang tingjala thammage horendi fry to badani hekta mabuka se maru jam jaw bani basu nga se ising haktang tingjala chamdoge si marang de hijang thongjallage hijang kaktalage aduga hawa yong sak se han ichanu pin porok do si masang se maga leiri yong chaka aluga ma iro lage aduga kana sima ilisaman bisima ngari sima thong adum tau thok dini da adum nga tau la thong du mai na myam sum thong jan dei ni ai mayan ni mun jala do de ko na mai hap chala ko nga ga di hap tri horen ni nga ji sawgula ko dum maru na ta par ho ga no ta horani aduna amu khara phajana sawhal le ga mayan sa du ga ina nga se hap chan man ilisa ngari manam sa dum ilisa manam nam
ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯂꯤꯁꯥ ꯑꯇꯦꯛꯄꯗꯨ ꯑꯣꯏꯔꯝꯃꯗꯤ ꯇꯣꯃꯦꯇꯣ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕꯅꯤ ꯍꯥꯞꯄꯔꯣꯏꯗꯅꯦꯕ ꯑꯩ ꯑꯇꯦꯛꯄꯗꯨ ꯊꯣꯡꯉꯝꯕ ꯇꯥꯔꯗꯤꯅꯦ ꯇꯣꯃꯦꯇꯣꯁꯨ ꯍꯥꯞꯇꯦ ꯑꯗꯨꯒ ꯇꯤꯜꯍꯧꯅꯁꯨ ꯁꯣꯛ ꯇꯧꯗꯦ ꯑꯗꯨꯝ ꯖꯦꯅꯝꯅ ꯇꯧꯔꯒ ꯍꯥꯎꯕꯅꯦ ꯑꯗꯣ ꯉꯥꯔꯤꯅꯤꯅ ꯁꯨꯝ ꯇꯤꯜꯍꯧꯁꯨ ꯍꯥꯞꯆꯜꯂꯦ ꯈꯥꯃꯦꯟꯁꯤꯟꯕꯤꯁꯨ ꯍꯥꯞꯆꯜꯂꯦ ꯖꯤꯔꯥꯁꯨ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯜꯂꯅꯤ ꯐꯗꯤꯒꯣꯝꯁꯨ ꯆꯥꯏꯗꯦ ꯏꯂꯤꯁꯥꯗ ꯍꯦꯛ ꯀꯩꯅꯣ ꯊꯣꯡꯕꯗꯗꯤ ꯃꯅꯝꯗꯣ ꯑꯩꯅ ꯆꯠꯈꯤꯅꯦꯅꯀꯣ ꯑꯗꯣ ꯉꯥꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯒ ꯑꯩꯅ ꯃꯨꯊꯠꯂꯕ ꯑꯗꯨꯒ ꯂꯣꯏꯔꯦ ꯉꯥꯁꯦ ꯑꯩꯈꯣꯏ ꯊꯥꯎ ꯌꯥꯝ ꯌꯥꯝꯕꯒꯤ ꯇꯥꯏꯞꯇ ꯉꯁꯪꯅꯤ ꯉꯥꯡꯉꯦ ꯃꯆꯨꯁꯦ ꯑꯗꯨ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯆꯥꯏꯁꯜꯂꯒꯦ ꯑꯩꯒꯤ ꯐꯗꯤꯒꯣꯝꯁꯨ ꯌꯥꯝꯗ꯭ꯔꯦ ꯐꯗꯤꯒꯣꯝꯒ ꯏꯂꯤꯁꯥ ꯑꯁꯦꯡꯕ ꯊꯣꯡꯕꯗꯗꯤꯀꯣ ꯐꯗꯤꯒꯣꯝꯒꯁꯦ ꯀꯌꯥ ꯍꯥꯞꯅꯗꯦꯀꯣ ꯃꯅꯝꯗꯣ ꯍꯥꯠꯂꯦꯅ ꯑꯗꯨꯁꯨ ꯑꯩꯅ ꯉꯥꯔꯤ ꯊꯣꯡꯕꯅꯤꯅ ꯍꯥꯞꯆꯜꯂꯦ ꯍꯣꯔꯦꯟ ꯑꯩꯗꯤ ꯁꯤ ꯆꯥꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯦꯆꯤꯗ ꯐꯖꯅ ꯑꯉꯧꯕ ꯑꯃꯒ ꯉꯧꯔꯅꯤ ꯑꯩꯒꯤꯅ ꯈꯥꯃꯦꯟꯒ ꯑꯗꯨ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯗꯦꯁꯤ ꯑꯥꯂꯨꯗꯨꯒ ꯀꯪꯂꯞ ꯇꯧꯔ ꯉꯧꯔꯒꯀꯣ ꯈꯦꯆꯤꯗꯨꯒ ꯑꯩꯒꯤꯅ ꯆꯥꯔꯅꯤꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯏꯂꯤꯁꯥ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯀꯨꯞꯁꯜꯂ ꯊꯝꯕꯤꯔꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯑꯃ ꯏꯔꯣꯟꯕꯁꯤꯅꯁꯨ ꯂꯩꯔꯦ ꯑꯁꯤꯅ ꯂꯣꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯍꯌꯦꯡ ꯏꯆꯦ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯄꯣꯔꯛꯑꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯣꯏꯔꯦ ꯁꯤꯁꯨ ꯐꯗꯤꯒꯣꯝ ꯈꯛꯇꯪ ꯍꯥꯞꯆꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯤꯁꯨ ꯌꯥꯝꯃꯝꯗ꯭ꯔꯦ ꯈꯤꯇꯪꯇ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯇꯤꯜꯍꯧ ꯈꯤꯇꯪ ꯁꯣꯏꯖꯜꯂꯒꯦ ꯍꯧꯖꯤꯛꯇꯤ ꯇꯤꯜꯍꯧ ꯍꯥꯞꯆꯜꯂꯗꯤ ꯃꯅꯝ ꯈꯔ ꯅꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯈꯦꯆꯤꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯇꯝ ꯇꯝ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯈꯦꯆꯤꯁꯦ ꯃꯩꯈꯨ ꯕꯪ ꯕꯪ ꯀꯨꯏꯔꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯣꯏꯅ ꯈꯦꯆꯤ ꯆꯥꯕ ꯃꯥꯟꯅꯗꯕꯅꯤꯅꯀꯣ ꯁꯣꯅꯨ ꯍꯣꯏ ꯄꯔꯨ ꯃꯄꯥ ꯍꯣꯏꯁꯦ ꯀꯌꯥ ꯆꯥꯅꯤꯡꯗꯦꯕ ꯑꯗꯣ ꯃꯣꯏ ꯆꯥꯅꯤꯡꯗꯕꯅꯤꯅ ꯑꯩꯁꯨ ꯊꯣꯡꯕ ꯇꯜꯂꯦ ꯏꯊꯟꯇꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯣꯡꯉꯦ ꯈꯔ ꯍꯣꯔꯦꯟ ꯑꯗꯨꯝ ꯈꯔ ꯆꯥꯅꯔꯁꯨ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯁꯣꯛ ꯈꯔ ꯇꯧꯁꯜꯂꯦ ꯂꯣꯏꯔꯦ ꯑꯁ ꯈꯦꯆꯤꯒꯤ ꯃꯅꯝꯁꯤꯅꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯋꯥꯏ ꯋꯦꯡ ꯂꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯖꯤꯅꯝ ꯃꯅꯝ ꯀꯩꯀꯩ ꯃꯅꯝꯁꯤꯅ ꯁꯣꯛ ꯇꯧꯁꯟꯕꯁꯤꯅꯅꯦ ꯑꯗꯣ ꯉꯁꯥꯏꯁꯨ ꯑꯩꯅ ꯀꯩꯅꯣ ꯀꯔꯤ ꯘꯤ ꯇꯣꯠꯄꯗꯗꯤ ꯍꯋꯥꯏꯒ ꯆꯦꯡꯒ ꯇꯣꯠꯄꯗꯁꯨ ꯘꯤ ꯈꯔꯗꯤ ꯍꯥꯞꯄꯦ ꯑꯗꯣ ꯃꯊꯛꯇ ꯑꯃꯨꯛ ꯘꯤ ꯈꯤꯇꯪꯒ ꯍꯥꯞꯆꯜꯂꯒꯦ ꯊꯥꯎꯒꯁꯦ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯒ ꯑꯃꯨꯛ ꯑꯔꯨꯝ ꯍꯧꯔꯛꯄ ꯐꯔꯛꯄꯗ ꯑꯃꯨꯛ ꯈꯣꯡ ꯍꯥꯝꯊꯅ ꯇꯣꯛꯔꯅꯤ ꯑꯗꯨꯅ ꯘꯤ ꯈꯤꯇꯪ ꯍꯥꯞꯄꯅꯤꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯁꯤ ꯂꯩꯔꯦ ꯈꯦꯆꯤꯒ ꯑꯗꯨꯒ ꯉꯥꯔꯤ ꯊꯣꯡꯕꯒ ꯑꯗꯨꯒ ꯏꯔꯣꯟꯕ ꯑꯃꯒ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯆꯥꯅꯔꯕ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔ ꯊꯥꯡꯒꯠꯂꯛꯀꯗꯧꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯕꯥꯏ